Captain Tamba amasung Corporal Mangana leikhidre si Kanglei Yawalgi achobo mangjaba amani haiduna KYKL na phongdorakli. Haukiba November gi tang kungani thoida KYKL na amadi mahaki marumopang oiba Yawalub singi apunba lanmi tengol amana Manipur Myanmar nyangphai lamdamda routine duty satlingaida India gi paramilitary force na sagwatpa makhoi gi huiroi amasung Khune Kuki narco-terrorist singna ambush tausilaktuna khudong thiba nangkhre haina lona thingkraba KYKL gi secretary publicity and research a yaifavana khuyek piduna thadorakpa cherol amana hairi Hariba laibak thiba thaudo asida Yawalob asigi lanmi sanglub MYL Miyamgi Yawal lanmigi captain Moirangthem Uttam Allies Tamba Chehini Funithoi apokpa leikidraba Moirangthem Krishnamani Palen Mamang Laikai Kaksing district amasung Corporal Ningthaujam Kokoba Allies Mangal Chehi Kunganipan apokpa Ningthaujam Kumar apokpi Ningthaujam Ongbi Gandamani Sarik Mamang Laikai Kaksing district Makhoi ani yeknabagi nongmai maruna panduna punsi pikam nakre Captain Tamba Maril Leiba Isang Thoba Lan Heiba Kok Leiba Discipline gi Kanglon Chena Ngakpa Masagi Oijaba Tidaba Yawal Lanmi Amagi Tanglaba Matik Suna Leiba Yawaloi Amani Magumba Lanmi MYL gi Marakta Atangbani Mahagna Manung Matam Chadana Leikhidaba Haibasi KYKL gidi Hanjinba Ngamlaroidaba Asauba Amangba Amani Aduga Corporal Mangal Naha Oiba Mathauna Leiba Haiba inba Yawaloi amani mahakna leikhidaba haibasi KYKL gidi tungi asagi mayon tekpani tanglaba Yawaloi ani asina Yawal gidamak thawaina pontha pikiba asi Kanglei Yawal gisu asobo mangjaba amani makhoi ani na leikhidaba asida KYKL na thawai shokna nungai taba phongdokchari loinana makhoi gi imung manunggi amadi mari mata singi awabada punna saruk yajari haiduna KYKL gi cherol asina makata na phongdorakli Ukrulda nationalized bank sing thonglo nakre ngarang numidang pung mga makhairam taba matamda masak khangdaba khulai paiba mi 10 romna ukhulgi Biulen da leiba Punjab National Bank dagi lupa crore 19 lomgi yamlaba sempham nongmai singdol da lut tawkraba matung ngasi Ukhrul district da leiba tongan ba nationalized bank sing hanagumna mathau tawkhidre bank sing thonglo nakre Fresna fungba paugi matung inna masakangdaba khulai paiba singna nongmai singdolda staff sing adubuki handuna lut tawkiba adubu yaningdaba galona ngasi Ukhrulgi Biulen Bazar da leiba UCO Bank Mini Secretariat ki Southern Block da leiba Punjab National Bank amadi Mini Secretariat ki Eastern Block da leiba SBI Bank sing thonglona duna hanagumna mathau tawkhidre Presna fangba paugi matung inna numit 19 ni nationalized bank sing asi thonglon bayana leire hairi Sana sabi kaino thamna pupini singba maitei khul singda Kuki militant singna ngasi nongalamdaida nongmei round kaya kapsilaktuna landa silakre hairi Manipur ge tampaka tainana leiriba chingi saruk kayada Kuki militant singna bunker saduna matik chana khulai paiduna makhogi kem oiduna leire haiba khanglabasu Manipur lengakna takthokpa ngamdana leiri masina maram oiduna Imphal East Police ki Yangangpokpi Police Station gi manung channa leiriba sana sabi kaungne thamna pokpi uyoksing amusung urang patna singba mafam singdagi Kuki militant singna nongmai kapsinduna landarakpa leptri ngasi nongalamdai pung 2:40 taba matamda Kuki militant singna mathakta pankriba khulsing asida nongmai round yang khairom kapsinduna landarakre hairi Nongmai kapsilakba aduda khulngakpa khunja singi maiki dagishu nongmai round kaya kapki adubu nakal animakta asok apan amadi misimina yawbagi paudi leitri Kuki militant singna nongmai toina singthaktagi kaptharaktuna maitei khulda landarakba asida mathakta pankriba khunja sing asi leifam chafam khangdabadagi awaba ama haujik yamna chauna mayoknaduna leiri hiram asigi matangda ngasi nungthil Imphal East District Police ki SP Dr. S. Ibom Chana Lusingba thamna pokpi khulgi akoibada leiriba khunja singa loinana miyamgi oiba mifam ama pangthokre mifam aduda SP gi maikedagi khunja singak senabagi thabak Manipur lengakna chapchana paikhat namba hotnari loinana Imphal East District Police nasu hairiba khulsing asi ngak senbagi thabak akanba mongda paikhat kani haina phongdokhi
SPꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯕ ꯂꯥꯏꯁ꯭ꯔꯝ ꯗꯤꯅꯦꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯦ 6ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯦ 6ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ 8 ꯁꯨꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ CSO ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯗꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ-ꯄꯥꯎ ꯑꯞꯗꯦꯠꯁꯤꯡꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫